Manipur manungda chin kuki kanglub singna narco terrorism ki thabak chathariba asi khudakta lepkadabani amadi thawong asigi mayokta ngasi Imphal manungda chawraba miyam gi khongchat ama chatkhre. Coordinating Committee on Manipur Integrity COCOMI gi mityeng makhada chatkiba miyam gi khongchat aduda Meewoi Lakh kayana saruk yakhi. Ngasi ayu pung 10 khara helakpadagi Thangwai banda laiba thau ground dagi hauduna khongsalakhiba miyam aduna khuyathong tamna laklaga nambul mapan paring da laktuna kaisam thong tarakhi kaisam thong dagi mamang pangna ya school paring da laklaga National Highway 2 taraklaga thumbuthong laklaga Palace compound da lairiba hapta kangjaibungda miyam aduna lamthungkhi mafam aduda thunglaba tungda miyam gi oiba mifam amasu pangthokhi masigi mamangda miyam gi khongchat aduda saruk yakhiba miyam aduna rally chana long live Manipur dagi narco terrorism Muthat Katabani, Chin Kuki ge terrorist sing Muthatlu, Manipur dagi Assam Rifles Lautu, Kudakta Assembly Mifam Famu, Kudakta NRC update Taugadabani, Manipur Manungda Tokhaiba Administration Tanba Yaroi, Suspension of Operation Chatnaba Yaroi, Haibana Chimba Kolau Kayaga Loinana, Banner Amadi Placard Kayasu Paiduna Koina Chatki, Hiram Sigi Matangda, Tongan Mamfam Sing dagi Ekogi reporters in a Pirakpa report.
ngasi pangthokhre rally ase ngasi leibak asida sathina an asi ana kaya tholakpa amadi leibak sa tangdu leitana leiraktabam imung da nupi kaya na sorok ta thoktuna masa singbu kannak bagi dang tab makut tamaina pai ba khangde khujo arai ba utu watu pai duna isa sing kandaba yade leibak kandaba yade haiduna Santi ki rally ama peace rally ama ngasi sasta daga miyam pumana hoduna sinjalangjari aduga hojek mapi mapa oiba singna su miyeng sana sinbirakta amadi Indian government na su koki militant singna maitai gi marakta sathariba lanlong asira karigumba amata miyeng sangpidre haina pungning nungsiba loina ngasi maitai ima Manipuri maitai singi macha machu singna asiguma khongjang asi mayam punna chatna bigidamta sem sajaba rally ni hojik changchi laibo khongjang si Manipur gi saktam kai be aroi haibagi khongjang da punba gone ko tangin jabani Manipur saktam kannabagi damakta pur khudimangna amma to oina koi asiguma khongjang si punna changsin minna si haibodo ko thamjari si auji khoda government na adu sarkar se tumina laiba se koi yengna laiba ngamoi sarkar su akan ba khongjang changjin biu sida sarkar su koi gi assembly phammaga athuba da warep lobi wa haijani masi akhoi manadaba gi saktam utpa aduga kaino haifam khangdaba mai khoi gi wakhalon da phawi Mizoram na kasui taba thangnaba state amana akhoi gi Manipur da thok wa thoke da makhoina su yamna interest lawraga Manipur da lairiba Manipur gi sarkar MLA humphujina tara ama khaido kharasu MLA yangkhaina chapchaba pherep lawdaba haibase akhoi khuding makki akhoi haifam khangdaba akhoi ga wabani athubada sarkar na masi maram chaba khongjang changchin biu haiba comment thamjani Manipur se mahusada gi santi oina ingna tamna leijarak palaibang ni sahi lisengani gi ityas leiba leibak saida akhoi gi administration tongana tage khotke gaina laukthok lauksin tawba adu gandu da akhoi gi thamoi son bagan natana tilgong chinga da leiba maitai baiba pu khun kaina baseran makhudi makse Manipuri singna strongly condemn tawi hebe se ngasi khongchal sina taibani Manipuri mana kanglai para Manipuri mana Mizoram gi CM ne ko mama sama yaw release yaw me du ko CM di udi masi matang di kai hoi Mizoram gi CM na thangdari bo khongdang du di yamna sop gi khongdang ne ara magi tasengba maji mathang da board car oi draga hai ki jabal ram bai adu miyam du yana bhono da lange lalu sumge sumo na sap poram ngani adu akhoi gi CM di khara public sing se naget ani bo masa gumna ada masugumna ai public ne na ubangam banina asumaki rili da sathak changjal lakta bani aina ai mo thamningi ngasi khoina tawjariba khongchat si Manipur gi apunno gi ngamkhai sungkai kai be yaroi mapan dagi any lakpa influence amatana Manipur gi ngamkhai da kamatana singna rakpa yaroi haba akhan ma kholau siga loina na not just maitai khakta natana Manipur dagi leiba tongan ba mioi kanglup kaya mana lak kaya na laga ngasi khongchat asida saugali Manipur gi akan bugi ngamkhai kai be yaroi Karandang bandi parvanu samarakta Manipur kan tabayaroi Manipur ki ngkai ngak tabayaroi Manipur da tongan bale ngak laibayaroi masi magi tongan ba personal tongan ba wakhalon kari leibano haibadu de khoina hanjulu bangam jadre tawbadabu sidi akhoi amana ama kanam ta thidana atopa lamgi sem amana magi changda Manipur gi ngamkhai singna pataraga su kanamata na tholak tragasu Manipur gi mioi lak ngamkhai da singna pasing je thengana bagi damakta lei haibasidi Mizoram gi sem su kaudo phai nai haijani Dile salisa kun Manipur gi ngan khai kai pe yaroi haina sali bane Manipur da poki laiba chalan do asane pa chalan do ma isi chana amba pamjate shanti una laiba pami ugi ni khana ngasi le sa chai se khomjan gi matan je akhagi hojai Manipur da asi ana le ba wa na ta ba pham ja pam ham ja ba himai bin se me na hinna tum da ba leina china hanna yen birakta ba ja go me na hanna yen birakta ba se ngasi yanna ba se ngasi wa ba si lawa ra khagi sentren da tha ba kam ba chumba thabak lakhat pi ka da ge ha ba gi khomjan ni seng bugine Manipur gi nungkhai kai dana ba akhoi nungsi chanan lebina ba akhoi isino ama yena do nungsi chanan lebina ba du pambe wani akhoi irang thok pamde
प्रजा मोइना इंग तमना सौनावी खोना की मैम लेरगसु ngangnaraga akoi ama toina isil naw ni singtam laiminasi atamnana akoina kanglu umada nuai taba adugi wa leite adubo hauragiba irang si matung inadi sira sarkar su india government su yengbiraga akoi ingna tamna santi da laiba pamjai ai aigi mage thamjage Khongchat se khoi Manipur gi oina pulap ki oina ko Khongchat se ahan angang naha nupa nupi kem khai dana ko khoi Manipuri ma se kai be arwe na Khongchat se junction jaman aduda mayam da su request tawningi se mayam su participate tawbiro ai di angang ne di ahan ne na khai raga yumda phamaga laibi gano sidi Manipuri ma gi pulap ki oina tawjabani na mayam khuding mak thokbiro aduga participate tawbiro na haidi sigi matang di mai gi haidi mai state tu gi maram da ko mai gi CM nu na protect tawbani na khanjai ko Mizoram gi CM nu na suma gi state tu gi damak tawangang bo oram ya adubu atopa state ki CM na hulaga ngang badudi ma su yam lale na hainingi aduga hoi gi CM na su tumina laitho oi abung biren na su tumina laitho oi na ai khanjai ngasi gi rally se ai wakhanda di mai pa ena khalle kai gi no da huji mayam ju ubi re ko thogle iba mi mayam se adu ki matik yam greba are ahan angang khai dana unity oina pulap jati bijati khai dana ko thogle e akhoi hujik la kuma tamna su khun myam phaure e ko atopa tribe ki khun myam phaure e moine so khoi de ising yen birak pa chana thakna ba yen birak pa haidi wa dana bai damak ko adu ki mati akhoi da support tor e na khanjai ko aduna pulap unity gi pot sima sigi release da gi la e na ai wa khanda khanjai ngasi akhoi leibak miam hutna chatliba ngasi gi rally protest asi megi tang ahum dagina ngasi phawba leptana tha ahum sujila aba phawbada maitai gi mathakta kuki mayam na maram chadana landarak tuna misi mina thokpa nupi ke agi punsi tem chingnarakpa amadi asiba masa phawba thiba phangdana maitai mayam gi thamoi chokpa thogdo kaya tholakpa sigi mayokta aikhoi maitai khunai asina makhoi gi thabak sing makhoi na tawriba lamchat sajat behavior mayam sigi mayokta aikhoi punamak na amata oina yaningdaba uchabani haiba sai thamjage ngasigi rally se khoi Manipur miyam ayamba hainaruba tongnaruba leitana mafam khudingmakta leiba praja khudingmak sigi thamoi da pendaba kaya sina jingaga mafam asida lakpani aduga kharama khai laktraga su ayamba sarukti mafam da ayamba ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯇꯤꯜꯂꯤꯕꯁꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯐꯣꯡꯗꯣꯛꯅꯕꯒꯤ ꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯌꯥꯝꯕꯗꯤ ꯇꯤꯜꯂꯦ ꯍꯥꯏꯅ ꯂꯧꯖꯩ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯉꯁꯤ ꯂꯩꯔꯤꯕ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯏꯕ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏꯕ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯂꯝ ꯏꯪꯅ ꯆꯤꯡꯅ ꯂꯩꯖꯕ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯇ ꯁꯦꯄꯔꯦꯠ administration ama piu habase akoi masigi yajanindabagi mayokta ngasi COCOMI mass rally ama chachabasida saruk yajabani aya ka samtong irong pukhi mapandagi ni hojik Manipur gi laiba situation asi India government amani Manipur government athubu matamda losan biu nataba taragadi Manipur se angakpa phibam amada lakani haina haijaning kujang Khongchat asa soidana maki mai pakani maramdi mani kuki na kaidongwai la su tongana administration ama pibe habise maitai akogi singli da cheliba I mari asana leir makaidi suai oi thoi adugi na batani akoi ngasi mass rally si chatuna miamgi I o se tawjari bas igumba akogi Manipur se separate administration pira ko tani merger agreement se ta sana lo haina akoi Manipur miam na protest soban Hongang si da tongan ba district gi lakpa organization club amadi maya pai bisingna saruk yari aduga loina na Khongchat changselingai mara asidai sida NRC jana halu narco terrorist lautho Manipur imana yai fare Manipur gi saktam kai biaro haiba kholau kaya amasu lauki
ꯃꯁꯤꯗꯤ ꯌꯥꯏ ꯍꯥ ꯒꯥꯔꯤ ꯈꯥꯝ Sini ya, kamu berjata. Hoje lejen from si Khairamban Kaithegi mak overbridge makhongdani mafam asida akhoi ngasi asi COCOMI na sinduna akhoi yam laba miyam ko loina thamaiban gi thau ground gi horoga Australia si japani Australia si Australia against sin kuki narco terrorism haiba thim makhada akhoi Australia si japani Australia si thau ground gi hobani thamaiban gi aduna Australia sida akhoi gi saruk yaba Manipur asigi miyoi chakaya amana akhoi gi rally asida saruk yari mafam asi akhoi mangdori base akhoi kholau kaya ko loina akhoi yam kana lauri hiram Masih ke heroin na rally asina catu je kuyathong phawraga laklaga matungda kasam palom da salaga kasam thong phawraga amadi hapta kang je buda miyam go ba warep logani aduga makhada pada miyam go ba warep sing adu COCOMI na sindna akoi prime minister amadi home minister da memorandum pisalaga Manipur miyam na kari pamle habdo ta kani ada ngasi ke rally asida purup kaya ge amadi Manipur da khunda minari ba purup kanglup kaya ama punduna rally asat gi mami do tauri aduga miyam asi adugi matik yamana miyam oiduna akhoi gi akhat naitana miyo si lak paleptri amadi nupi angang khatna hojir rally asida saruk yabi mami do sauna tari hiram asigi matang da video journalist langam boloi na pawdan jere Rishikesh Naurem ELITETV News Imphal